Thoubal Dagi Takhellambam Suranjoy Amadi Rebika Machanupa Roshan Meetei Chahi Kuntaret Suba Mpok Kumunki Thorunga Mari Lenena No Magioiba Voluntary Blood Donation Camp Ama Indian Red Cross Thoubal District Branch Ki Atokpam Dalaiba Office Tangasi Pangthokri Thoramadu Indian Red Cross Society Thoubal Branch Amadi Department of Transfusion Medicine RIMS Ka Kusamana Senduna Pangthokpani Voluntary Blood Donation Camp Adu IRCS Thoubal District Branch Ki Chairman K. Sadananda Secretary T.H. Roshan na Camp Adu Haudokpaga Loinana Voluntary Blood Donor Nupa Taranipan Nupi Ahum Punna Donor Kunmathoina Lemna EP Ki Secretary T.H. Roshan na Fongdokibada Birthday Numita Cake Kaktuna Chakcha Hijanaduna Taubagi Mahuta EP Duna Miyoibagi Punsikan Bagi Tabaklomda Oina Mai Onsilasi Haiki Chairman K. Sadanandana Miyamna Khangna Dabana EP ba kinai maramasina akang ahidagi poktak lobiraga EP bai kanaba singa du khangdoklaga EP minasi miyoibagi punsi kanbada thodang lominasi haiki Roshan sama di kaki ko General Cross Society Thoubal Branch ki mai ki amana thagat chari Odo indona TV matanga mayam su yana khambira betuni adu ai doctor ama medical doctor ama dilati adu kamal ni doctor sin ba TV di kana ba hai di matanga aina so ama mo ana kitang sampat na pandarata aroi betana hum su betana platelet hai na mo khai go ga hai busin du I identify meet to the high bakal humsna tongan pihakana niyo ungi punsikan nami high na spina doctor sina tapi oba aduna matanda na piba matanda nupa nupi animat masagi arum base ejin thunga pedabani high punsiba spina apagi rules and regulation da mainan dai spina sampan thamdaraga कोई पुनः EP में नसे कोई इसना ड्रॉप मना न्यू बगी पुंसी कन्बन नामी हाइपा पादम सुधाई कोई EP में नसे है वो अपन तो थंडरगा